मरुइब पाउ लोक सभा मिखल के अहानबा तांका के नोटिफिकेशन थोखरे मिखल की टिकट लाउथोक्तबना बीजेपी अमसों कांग्रेस की मिरेप ओइगदबसिंग खोरांग खोइसाउनरे बीजेपी की हयेंग सुसोय सोइदना लाउथोक्लगनी लाकदौरिबा लोकसभा की मिखल असिदा बीजेपी दा सपोर्ट तौरगनी हाइना शिवसेना मणिपुर स्टेट की प्रेसिडेंट एन तोम्बीना नासी लाउथोक्रे मिखल ममांगदा पॉलिटिकल लीडर सिंगना मीडिया दा इंटरव्यू पीबा यादबा अमदी मिखल पांथोकदबा पुंग निफुनिपान वाटलिंगाइदा कैंपेन तौदनबा इलेक्शन कमीशन ऑफ इंडिया ना खंगनख्रे अमदी याउसंग कुमहैना लाकपगा इरोइनना लमदम असिगे निंगोल ओइबी कयाना थाबल चोंगनबा मफम कयादा लंबी थत्तुना सेल खाइबा हौरे खुरमजरी टाइम्स ऑफ मणिपुर की मणिपुरी पाउ मियंग ताबिरिबा मयाम पुनमकपु आशाप्रियाना तराम नोकचरी हौजिक पाउ संदोकना पिजरी लोकसभा मिखल की अहानबा तांकक की नोटिफिकेशन थोखरे मिखल की टिकट लाउथोक्तबना बीजेपी अमसों कांग्रेस की मिरेप ओइगदबसिंग खोइरांग खोइसाउनरे हौजिक फाउबगी ओइना टिकट लाउथोक्तना लैरी हिरामसिगी मतांगदा रिपोर्ट अमा लोकसभा मिखल की अहानबा तांकक की ओइना अप्रैल 13 बोट थादनगदौरिबा आउटर पार्लियामेंटरी कॉन्स्टिट्यूएंसी की मिखल की नोटिफिकेशन स्टेट इलेक्शन कमीशन लाउथोखरे लैंगाक शासन पाइरिबा बीजेपी अमसुंग ऑपोजिशन ओइरिबा कांग्रेस पार्टी अनीना अकनब मोंग लंबा तौनगदौरिबा पार्टी अनीमकी मिरेप सिंह हौजिक फाउबदा लाउथोप ngamdana लैरी बीजेपी अमसुंग कांग्रेस ता मिरेप ओइगनी हाइना आशा तौनिरबा सिंह टिकट लाउथोपगी मतम थेंगथबना चरांगनब हेंगतनरे चैरक असिदा बीजेपी मणिपुर प्रदेश की ओइना सेंट्रल इलेक्शन कमिटी ना टिकट पिरकपा मिसक अदुदा पार्टी असिना चटमिनरिबा दल सिंगा पुन्ना सौगतमिननबा ngasi अरोनबा मिफम पांगथोक्तुना वारिब लौखरे असेंबली कॉन्स्टिट्यूएंसी कुनगनिपा लेरिबा आउटर पार्लियामेंटरी कॉन्स्टिट्यूएंसी की मिखल की नोटिफिकेशन ngasi थोखिबगा लोइनना मिरेप चे पिशनबगी मतम था सिगे कुनगमंगा स्क्रूटिनी ना तांग कुनगा तरुक अदुगा अरोइबा मिरेप चे लौथोकपगी मतमना था सिगे कुनगनिपानी अहानबा अमसुंग अनिसुबा तांककी भोट मसिंग पुन्ना मे कुनगहुमदोइदा थीगनी हाइना नोटिफिकेशन अदुना पल्ली चेरक असिदा हौजिक इलेक्शन नोटिफिकेशन थोखिबगा इरोइनना मिखल असिदा अकनबा लंबा तौनगदौरिबा बीजेपी अमसुंग कांग्रेस की मिरेप ओइनबा थौरांग तौरिबा सिंगना हौजिक फाव टिकट लाउथोक्तबना इलेक्शन कैंपेन की मतम फंगलोइदौरे हाइना पार्टी की लुचिंगबा सिंगदा वारौनरे हाइरी पनबा याबदी बीजेपी की स्टेट इलेक्शन कमिटी की मिहुत कांगबुना ngarang सेंट्रल इलेक्शन कमिटी दा पार्टी असिगी ओइना इनर अमसुंग आउटर दा मिरेप ओइनबा खंगलबा मियोय सिंगी लिस्ट पिसिन खरबनी थेंगलबदा ngasi hayeng फावगी मनुंगदा अहानबा तांककी ओइना टिकट लाउथोकलगनी हाइना सेंट्रल इलेक्शन कमिटी ना स्टेट लुचिंगबा सिंगदा थाजबा पिरकपदगी ngarang चीफ मिनिस्टर एन ब्रेन दिल्ली दगी इंफाल थोलखिबनी कांग्रेस की ओइना पार्टी की प्रेसिडेंट ओइरिबा राहुल गांधी थासिगी तरामपंदा इंफालदा लागलबा मतुंग मथंगी नुमिता इलेक्शन कैंपेन पांगथोक लंबगा लोइनना मिरेप लाउथोकनबगी थौरांग लोइरे हाइरी पार्टी असिगी ओइना आउटरदा हौखिबा कुमजा लिसिंग अनि तरामरीदा पांगथोखिबा लोकसभा मिखलदा कुकी कांगलुपकी मिहुत ओइखिबा थांगसो वाइटे माइ पाखिबनी अदुमोइनमक थांगसो वाइटेदी टिकट तानबदा याउदे मरम अदुना कांग्रेस पार्टी ना आउटरदा सोरदावासुम नत्रगा जेम्स कासुंगदा टिकट पिरबा याना लैरे हाइरी ngasi numidang athengbada fangba paugi matung inadi बीजेपी की ओइना अहानबा तांककी आउटर दा मिरेप ओइगदबगी लेस हयेंग नुमित युंगबा मातुंग ममांगदा सुंगसोय सोइदना लाउथोकलगनी इनरगी ओइनादि हौजिक टिकेट तानरिबा मियोय सिंगा सिनतबा मियामना थानदबा मियोय अमदा सुंगसोय सोइदना टिकेट पिरकलबा याना लैरे हाइरी लाकदौरिबा लोकसभा की मिखल असिदा बीजेपी दा सपोर्ट तौरगनी हाइना शिवसेना मणिपुर स्टेट की प्रेसिडेंट एम तोम्बीना ngasi लाउथोखरे बाबुपरादा लैबा शिवसेना मणिपुर स्टेट की ऑफिस ता पांगथोकपा पाउगी मिफम अमदा वाफम मसी फोंदोखिबनी पाउगी मिफम अदुदा जनरल सेक्रेटरी एडमिनिस्ट्रेशन सिहाई सुरजित अमदी थौपुबा सिंगसु सरुक याखी पाउगी मिफम अदुगा मरी लेनना पार्टी असिगी सेनापति डिस्ट्रिक्ट कमिटी हेना मपांगल कनहनबा चौराकना मियोय 39 रोम पार्टी असिदा यावरकले पार्टी दा यावरखरबा सिंग अदु प्रेसिडेंट एम तोम्बीना तरामना ओखरे मखाताना तोम्बीना हाइखिबदा एसओ लोथा पानीना लुचिंगबा मियोय सिंग अदुदा डिस्ट्रिक्ट असिगी ओइना एसओ लोथा पानीदा प्रेसिडेंट अमदी आरके सोथांगदा जनरल सेक्रेटरी गी थौ पुहनख्रे फेस अनि थोंगना पांथोकदबा मणिपुर की सीट अनि असिदा बीजेपी ना पुथोकपा मिरेप सिंग अदुदा शिवसेना मणिपुर स्टेट यूनिट ना मपुंग फाना सौगलगनी हाइना फोंदोखरे शिवसेना ना बीजेपी का सु कॉन्स्टिट्यूशनल अलायंस होइबा एल्फ्रेड अलायंस होइबा अदुना मरम मोरकांदा अखोइना यामना थमु सेंगना सपोर्ट तौबनी तौगेन सु खले मसाइसिदा कोई वरो फुलोंगबा तैना तौबिरनो याम क्लियर होइना शिवसेना की दिगसी स्टेन मा अखोई सिंगमदि तमदा कोई
candidate thadokjararoi Mikhal mamangda political leaders singna media da interview piba yadaba amadi Mikhal pangthokadaba pung nifunipan watlingaida campaign tawdana Election Commission of India na khangankre. Mikhal pangthokadaba pung nimpunipan watlingegi mamangda political leaders singna media interview piba yaroi haina Election Commission na fongdokre. Lok Sabha Mikhal ga mari leinana thokiba cherol amada Election Commission na hai Mikhal pangthokadaba pung nimpunipan watlingegi manungda star campaigner amadi atai political leaders singna paugi mifam pangthoktuna paumi singda wangang bayade kumja lising aniga taraga taretta pangthokhiba Gujarat Assembly gi Mikhalda Congress President Rahul Gandhi na Mikhal pangthokadaba nongmo watlingaida regional TV channel singda interview pikibagi matangda achobo wathok ama thokhibani. BJP na hiram asiga mari leinana Rahul Gandhi da maral sirakraba matungda Congress na haiki Mikhal pangthokadaba nongmo watlingaida Prime Minister Narendra Modi na road show pangthoktuna miyamda wafam kaya fongdokhibagi thawong adusu thingjinba mathok tai. Seraksida Election Commission na Lok Sabha Mikhal ga mari leinana social media platform sing Google, Facebook, Twitter, WhatsApp, ShareChat amadi TikTok ki makok thongba official ga mifam ama pangthoknaba thaurang lokhatkre. Mikhal matamda Model Code of Conduct ngakna chathanabagi matangda commission na social media platform singa unenaba thaurang lokhatkibani. Amaromda Mikhal pangthokadaba pung nimpugani pankhakta ngairaba matamda makhal amatagi political advertisement sing social media da phonghandanaba thaurang lokhatle haina Election Commission na Bombay High Court ta phongdokre. Representation of People Act ki matung inna Mikhal pangthoklamdai pung nimpunipan gi manungda vote khombagi thawong chathaba yade hairi. Chief Electoral Officer Manipur na thadorokba cherol amagi matung inna Election Code of Conduct chanakraba tungda kanagumba candidate singi supporters singna social media gi khuthangda voter singbu lana lamjingba yaba photo video clipping amadi fazadaba wahiwata sizinaba thingnare masi tobiganu yamna ingna chikna free and fair election pangthoknaba puna hona minasi haina appeal tarakli. Yausang kumhaina lakpaga iroinana lamdam asigi ningo loibi kayana thabal chungnaba mafam kayada lambi thatuna sel khaiba haure masina maram oiraga lambi da traffic jam thokalle. Yausang kumaina lakpaga loinana Manipur gi mafam kayada lambi thatuna sel munbagi chanabi asi kanna chathari arakpa gari singbu lambi thachinduna sel khairi amaromda chahi amada amuk khaktamak lakpa harau kumai oiriba yausang gi saruk ama oina mioi kayana sel khaibagi thabak asi chathari. Akoi chahiam da mutang lakpanina ko sum nungai ba pokchai du sumaina lambi thatpada yam thithina chai biramasu yaiba chahiam matang ya mutang lakpajida ba tara do su manga do or jo khoina hapiram do penja doine ba ko atumaina moijo maja masupu ini nupi jo chamane ko khitang atumaina harang na habani amaromda amuk yenglabadi mi yam khalakpana maram oiraga gari masingsu hengalakli lambi lamjau da thoktuna lambi thatuna sel khaibana accident chingba pamdaba thodok kaya thohalpa yabagi akiba leipatanatana lambi da chatliba mioi singda chauna akaiba piri gari accident ama thokpa ama leitana ngawr gang phairaga thorola pa mayam ju lei masi akoina khar control toraga akoina yengbi tar khudong thiba thodok sing asi tholak tringaida thoktanaba checksin thorang lokhatpana pamdaba thodok kaya thokadabadagi ngakthokpa ngamgani harau kumai lakpagi chatnabi su kaidaba pamdaba thodok singsu thokhandanaba anigi marakta oithokpa yagadaba yasinaba yagadaba lambi asi karina oigani haiba wahang asi yamna chawbu wahang ama oiri. Justice M.B. Muralidharan ngasi High Court of Manipur gi just oina wasak lokre. High Court of Manipur gi auditorium da pangthokiba thauramadu da High Court of Manipur gi Chief Justice Ramaligam Sudhakar na aronba ngakpa amasung thaudang lobagi wasak lokhi. Panbai abadi Justice M.B. Muralidharan Tamil Nadu gi Valor District ki manung channa leiba Valaza Taluk ki Manipur village tagini. Maha kumja lising amaga chamapan humfunithoi gi April 13 ta pokhi. Kumja lising amaga chamapan maudra gi September 13 da advocate oibaga loinana thabag asigi tongan ba state ki maming leiraba High Court kayada just oirami. Laklibu Lok Sabha Mikhal gi damag Inner Manipur Parliamentary Constituency gi oina Communist Party of India Manipur na Moirangthem Narabu Mirep oina thagalagani haikre. April 19 da pangthokadoriba Inner Manipur Constituency gi oina Imphal West, Imphal East, Bisnupur amasung Thobal gi mafam khara yauri. Mamangi Assembly poll anida CPI na seat amata fangbang amdrabasu Inner Manipur seat asida kabang amgani haina chauna thazaba thamli. Thobal District ki Wangjing Tentha Kendra dagi
nara CPI tiketa ahumlak mai paki wangjing tentha kendra si CPI yamna kanma mafamni nara Kolkata Homeopathy Medical College tagi medical degree pairaba miyoini mahakna haukiba chahi lising amaga chamapan humdoida CPI yauki amasung ing lising amaga chamapan marifu mangada MLA oiki mahak culture gi fam paiduna man of culture haina su khangnai mahakna culture for peace ki damak thabak paiki Nakalamaromda Communist Party of India Lakadoriba Taratare Suba Lok Sabha Mikhalda BJP ga chaminariba sing maithiba pinabagi damag innerda CPI gi mirep oiriba Dr. Moinangthem Narasu Saugatnaba warep laure hairi Returning Officer Ahanba Inner Parliamentary Constituency Amadi Imphal West ki District Election Officer gi midyang makhada Nokfade Cultural Foundation na sanaba voter education and electoral participation gi matangda democracy ki kumhai haina mingthonba street play ama ngasi khwairamban kaithel da utkre play asina democracy chatpa laibak amada vote thadaba haibasi aikhoi gi mangba yadraba hakni haina miyam da pausel piri maning tamna vote thadabagi maning tambado piri bani nei da aduna aikhoi khudimang che Aki tujung yaudana ning tamna aikhoi gi mihut se susoi thoidana khanna bagi damta vote thadasi chini da harisi hai nei ta hari wa ita Shanam ngoro tilhau ngoro tejpata ngoro ngoro sing ngoro machu ngoro mormara ngoro Imphal East District Police Commando amadi kuntaruk suba Assam Rifles ke punba kangbu amana ngarang numidang ai na thingkraba lalholup RPF PLA gi lanmi ama Imphal East ki Nungaipo Community Hall manakta gi fare faraba miyoi adudi kaithel lakpam Brozen Singh apokpa ke nimai huikap awang lekai Nungaipok Imphal East District tagini Brozen hairiba miyoi asi chingnabadagi detain tawduna spot verification chathabada mahak aina thingkraba lalholup Revolutionary People's Front ki lanmi Singlop People's Liberation Army gi lanmi ni haiba khangmangam kibani makhatana ain gi oiba thabak lokhanabagi damag FIR ama lokhatpaga loinana Porompat Police sinakre hairi Nakalamaromda More Police Commando amadi nifuhumdoi suba Assam Rifles ki apun bakangbu na ngasi nungthilpung amaga makhairom taba matamda More 1 number 4 dagi Pripak ki second lieutenant ama fare faraba miyo yadugi maming wahengbam nongthang atopa maming na Somorjit chahi kuntra manga apok mamanaw kawi sengmaizing mamang lekai dagi ni hairi Thasigi ani amadi ahum gi lona banumidang da Sikkim da mihathi na hato piram laba fayeng da gyangom ingocha mihatta chenaba miyoi matik chaba dandi piu haibagi davi tawduna singda kadangban part 1 nupi loop na sinduna singda kaithil da maikai adom gi maira paibi singna wakan mifam chathakre wakan mifam adu da saruk yakhibi nupi singna mihat asida chenaba miyoi sing matik chaba dandi pi ri fawa makhata na kan ba khongjang sing changsin khigani haikhi Tengnopal District ke Manung Chanbal Real Ram Center PHCSC haukiba chahi lising aniga tarahum tamar ngapigani lising aniga taramatoida sabagi thabak hauram labasu ngasi fawba mari leinaba singna makhatana sabidre masina maram oiraga maikai adom gi khunja kayana ana layengda khudong chadaba kaya mayok na halle haina ngasi Manipur Press Club ta pangthokpa paumi singauna ba amada social worker Momo Tongthang na fongdokre mahakna makataraduna tha asigi taramatoida ngasi gi lengakna memorandum ama piduna PICSC mapung fana loisina ba haijakhrabasu ngasi fawba miyeng changlak tabana athuba matamda court case ama register tawragani haikhi Primary Health Center se incomplete oiba 2011 da sakhiba se hojik phawa loidana hojik 8 years lakre adu maram oduna moise ngasai gi hospital da thabak tawba yadabagi adu boy khoi gi praja sing gi awaba mayam se laibunina adu gi yenglaga khoina moiga schedule ma seme thama da 2 times laknangai gi aduga rhythm center haiba khun aduda mai khun gi authority na moi gi lainaba yum quarter adu ama moina pirani paugi marthana tem break amatang lozari Nongin Service, a multi-service provider. Yumthong khudingda service fanghanjari. Mobile application ki khuthangdagi su online da order tawbagi khudong chaba leiraba. Pizariba service singdi electrical service, plumber, housekeeping service, breakfast, lunch and snacks service, painting service, welding service, photography and videography service, catering service, beauty service, interior design and construction, tutor service, security management,
vehicle repairing service, e-taxi service, computer and printer repairing and installation service. Aikogi address Kaisampar Hodam Leirak opposite oil pump. For more details, please contact us at 76410-15632, 8787-455-896 or download our free mobile app Nongin Service from Google Play or visit our website www.nonginservice.com or mail us at nonginservice@gmail.com. Break matungda mayam amuka hana taram nokchari pau makha tana pizari MK Saros Khan yani suba lairik hingna sireba punsi ngasi Manipur Press Club ta Wawagai Kendra gi MLA MD Fazur Rahim na chief guest oiduna haunabi matung ina phongkhre thauramadu da tongan ba aibi kyana sarugya ki Manipur Event Management asinduna yausang ka mari leinana tha asigi kunmari da yausang kumhai haina mingthonba kumhai ama pangthoklagani haina management asigi coordinator Kiran Kumar Ningthaujana ngasi Manipur Press Club ta unaba paugi mifam amada haikre mahakna haiki yausang kumhai asi maikai amaromda chatkidana bagi pandamda thauramasi pangthokpani thauramasi ki saruk amo oina tongan ba mafamgi natki oiba masana sing pangthokani rau kumai ama Manipur Event Management sinjari haiba kumai sigi nunggeba wakalondi iramda masigi lejariba sanakhonaba thangta amadi mungnana singbasing yokhasagani lorana sampa musical band gi sinau singna makal mathel goba isai numagi thoram utpigani amadi singtam anigi nuksinaba gi marida hengana baidamak singtam gi sinau singgi oba fusion music gi oba thoram sing pangtosagani lorana Haiba Thormasida Suklang Tangta Tang Sungwe Sainaba Lorana Pausing Nabi Haiba Makal Matel Thoram Sing Sagani Haiba Yosan Kume Hanaming Tonzaba Thormasida Manipur Liberiba Civil Society Organizations Kudimangna Mateng Pangbu Lorana support PBU Haiduna Manipur Event Management Program Contragi Mekaidagi Amukana Singari Ek Bharat Shresth Bharat ki makhada Eastern Zonal Cultural Center Ministry of Culture Government of Indiana Department of Art and Culture Government of Manipur ga khusam naduna numit humni chupna chathagadaba Khongjom Parva Festival amadi Vadai Dance of Madhya Pradesh ngasi Kakching District ke Kakching Mayai Laikai Multipurpose Community Hall da hauk tokre thauramadu da athoiba mithunglen gi oiba warol piraduna Manipur State Kala Academy gi Secretary L Kiswajit na mangkhiba yana leiraba matam amada miyamna yamna pamnaramba haukiba thodok wathok kayabu saithaduna sakpa saisaklon asi kalhona ba amadi saisak asibu awangba thakta thangatna bagi pandamda Khongjom Parva Festival asi sinjabani haiki civilization ongan asigi matugina ekoi asigumaba Khongjom Parva ki event se ko yam tan thoe masi almost ekoi da sing dai na ona adan khagi matugda di sei khagi matugda di mase ekoi ki event da yam da sing na mut ki gador ko ki mo da korpor to ya gi adu ati bale adu art form mani adu masi ko art form se ekoi na shogar ko mase yo kan Systematic Voters Education and Electoral Participation SVEEP Haiva Thimda Bharat Sarkar ge Ministry of Information and Broadcasting ge Phil Ausas Bureau ga Waikam Mani Girls College ki NSS Unit ani na sinduna awareness campaign ama ngasi college asigi campus sa pangthokre campaign adu ki sarug amo aina free and fair election stop selling voters vote peaceful election paid new ECI Haiva Hiram asida extempore speech quiz competition pangthoki hairi April 13 amasung 19 da pangthokadawriba Lok Sabha mikhal gi mangoinana thokaningdaba thodok sing thoktanaba Manipur Police Department na lokhalakwa cheksin tharangi saruk ama oina ngasisu Imphal West District Police Commando na Thangal Kaithel gi Major Khul Kaliwari amadi MG Avenue gi akoibada pak sanathi bahumagi thabak chathakre ngasi ayuk pung 9 dagi 8 fawba Imphal West Commando gi OC achobana luchingduna chathakiba operation adu da punna miyoi chahum ga yankhai rom masa masagi saktak che puthokhanduna verification chathaki Masagi saktak che yaudaba miyoi 19 makhatana wahang pahang chathanabagi damak City Police sinakhi
Amaromda ngasi nungthil Imphal East Police ki kangbuna Porempat Police Station ki manung chanba Chasad Avenue ki akoiba mafam singdasu thibu humba ki thabak chathaki maduda miyoi chani henna verification chatharaba tungda miyoi tarani thoi makhatana wahang pahang chathana bagi damak fagat laba matung Porempat Police Station da sinakre Python programming ki matangda numit humni chathagadaba National Seminar cum Workshop amang asidagi Manipur University ki Department of Physics Department ki Conference Hall da pangthokre MU ki Department of Physics na UGC SAP DRS 2 ki makhada sinba workshop aduda IISER Kolkata ki Professor Prasanta K Panigarhi Department of Physics ki Head Professor N Nimaisu Sarukyaki MU ki Mahairoi Singh Research Scholar Singh Scientist Singh na Sarukyaki ba workshop aduda khang hairaba resource person tara romna Python programming ki matangda wangangani workshop asigi matangda Organizing Secretary M Suvakanta na haikibada Python programming haibasi karino haibagi matangda mamutta na khangnaba honabani araiba mawongda mipum khuding mangna khangba yaba programming asina kari kanabagi haibadu henna khangnaba sinbani adagi akhina ek program chami ge adum yaba adagi segi software ju pisa pe le dum teba free da open source abi free da loi phangma hitare aduna adagi tamda jam laiba adagi science ki satra mun di sukan ji computer ki dam dakha leiba adu haiba computer dakha je atopa language ate di am lu bai tare ko adu sidana yam laiga ate beginner class 9 10 mun da khina tak loi hei bai tare aduna masina anuba train ama oirpa aduna jumana mo khina se seminar sin ne Argentina ki Rosario da pangthokiba World Archery Youth Championship ta saruk yaduna recurve junior amadi mix event da gold medal amadi recurve junior men event ta silver medal fanglakraba naharu pangong makhongdagi Jameson Ningthauzambu okpagi thoram ama ngasi palace compound da leiba lamyan basangen da pangthokre naharu apunba maira paibi association na sinduna pangthokpa okpagi thoram aduda NRS Motors ki proprietor nahakpa momon naharu GP ki pradhan Golmai Patricks amadi archery ki head coach Laishram Jamini na thauram mapu aina sarukyaki gold medal amadi silver medal fanglaklaba Jameson Ningthauzamda khudolpon sing piduna ikai khumnaki medal fanglaklaba Jameson Ningthauzamna haikibada mahakpu taramno okpasi asuki matik harawi sanabada mai pakpa ama oige hairabadi khangba kan batai pandam ama da loinana hotnaragadi mai pakpa ama oigani haiki laikai myamna changaga okpi baje yamna aigidi yamna nungaijai ado aina thamjaningudi player da hoi player sing ji live de loin tholei maram di kaino live bana amarom da sana khot pa jam pam jai ado sana bada di khara sacrifice khara pi batare tumba kawba adagi yum nungsiba kawba khara tare ado mana hotna jarige mana tumba kawrige magi masagi mixture pok pangam jagan Bachelor of Vocational Modern College Porompat ki Mahiroi Singh na sinduna ngasi Singzamai Bazar da lamdam asigi akoiba mafam sing lu nan na thamnabagi pandamda amot akai hundok piganu warau biganu lu nan na thambada mateng pangbiu haiba kholaw galoina na sit sengbagi thabak chathakre thauramadu da saruk yakiba Mahiroi Singh na lamdam asi lu nan na thamnaba honabada miyam gi thaudang changi haiba wafam kaya phongdoki Singzamai gi saida amapa ka urek degi da khojbe moida khara munanaba khara follow tonaba khoi tawjabase kaigi da motano khara khanaba tawjabane ado khoi smaina siki maham da amor pa paisan ba amor pa jaga thumam layak tabasi se khoi mari rena ba authority singna action se lokhat piu Sangai Prauda Laiba St. Joseph Higher Secondary School ge Annual Games and Sports Meet ngasi Manipur Lenga ki Youth Affairs and Sports ki Director Armstrong Pamena hodokre ngasi hodokpagi thoramadu da school asigi Mahiroi Singna mass pass parade amasu chatki athoiba mithunglen gi oiba warol piraduna Youth Affairs and Sports ki Director Armstrong Pamena Mahiroi amagi punsida maipake hairabadi thawa yauba honaba kanba amadi nonglupa mathautai ngasi khunai asida thogliba thaudo watho kaya asi afaba wakal khanthadaba watpadagini maram aduna Mahiroi Singna afaba wakal khanba tamsi haiki You need to revitalize your organs, exercise your lungs and all of this. You know, it is extremely important to, as I just mentioned in my speech, make sure that you sweat out at least once a day. So this is so important. And moreover, if you are excelling in, or if you are talented in the field of games and sports, go for it. It's not only academics.
build up your career, build up your life. In fact, the best of the, the most popular figure in the world, as we know. Nakalamuromda mahiroi singasibu hiram kudingmakta fagat hanba amadi makhoi maselgi marakta machil manau oibagi nungsi mari ama sagat hanba asigumba sports meet asi pangthokpani haina school asigi father Victor na fongdokhe. Sports we are conducting, it is one of the part and parcel of the education system where we have to develop all-round development of the students. And that is the reason we are conducting these sports. At the same time also when the students, when they come out to play, they will have the more of human nature will come out, sharing and accepting the defeat, accepting the victory. In that way the children will be developing their physical as well as their emotional feelings in how to live in the society for that purpose. Paugi Marathana Tema break ama muklokzeri. Lamjingba jewelry na adom gidama khwaidagi asengba sana khwaidagi ahongba sana asamalda fanghanjari. Aikhoigi service singdi inat kyoiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi name na logzari. Nomaizing numitsu adomgi service ta leizari. Ngasimak Lengsin Birau, Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764-29-34425 and 940-299-2391. Lamjingba Jewelry. Good quality is our priority. Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri basing se kari no. Khudong chaba kaya ma pizari. Aikhoina phanganjari ba products sing di trucks, tippers, haulage, bus, amasung chainset ne. Documents ichang dana adomi sale amadi matam manghandana loan gi khudong chaba pizari. HDFC Bank, Lamjingba Finance amadi Shriram Finance kasu khutsamna na junction minari. Matik charba khutsu khulai amadi crane yauraba. Aikhoigi sport servicing van adongi damakta matham pungbada leijari. Bus sing yonbada natana school, college, universities, office ki dama contract basis ta lobi bagi khudong chaba su thamjari. Amadi genuine lay parts sing su phangbigani. Adongi mai pakpana aikhoigi su mai pakpana. Break matungda makha taba pau pizari. Ngasi More da laiba ni fuhumdoi suba Assam Rifles na gate number 4 da laiba makhoi gi posta More gi akoi da laiba tongan ba khul gi ningthau singna unaduna awat apa sing hangnaduna wari sanakre. Thauramadu da ni fuhumdoi suba Assam Rifles More battalion asige commandant Sumit Sood amadi More town commander Major RK Sharma amadi gate number 1 gi post commander Major Akshay Su saruk yakhi. Khulgi chief singna makhoi gi wafam sing pukhat aduna water supply pipeline school lambi amadi atai atopa wafam kaya amasu thabak oina paikhatnaba khanganki. Hariba wafam sing asibu thabak oina paikhatnaba makok thongba singda khanghaladuna thabak oina paikhatnaba commandant na thajaba pikhi. Settlement Department da akhanaba mityeng changbaga loina namara leiba sing chairak piragani haina KCP MGC gi Department of Publicity and Propaganda gi Secretary Ningthem Mangang na thadorokpa cherol amana hairi. Cherol aduna makha taribadi Langol Ningthau Lai Committee hariba committee asigi members singi maraktagi miyoi kharana committee asigi ming season aduna amadi committee gi mingda Langol amadi Lamfel Pat kya koibada leiba lam kaya khopchinduna miyoi kharagi mingda pata pansillaga hairiba lam sing asi amuk yonduna lanai senda lambi ama oina thaduna leire haiba wakat kaya lakle asigumba aranba thabak asi thawai yauriba Settlement and Land Record Department ke makhada akanba miyeng changlagani hairakle. Wildlife and Biodiversity Conservation Committee WBCC Thobal District nangasi Waithaupat Thobal Chingyang Lairembi Maning Pat amadi Ingang Lok Hainau Hanbi Lokon gi akoiba mafam singda uchek Fanabagi damak thamlamba lang tara mari fagatle fagalaba lang sing adu Thobal Range Forest Officer da khusinakre.
Tata Magic registration number MN0818G0821 da nupi ama puduna lakpa yu liter chamanga ga yangkhai mari hengang police ki kangbu amana chingmairong dagi fare faraba nupi adu chingmairong dagi sagol sem leibak lei kawi hairi ngasi silcharda Assam Indigenous People Protection Committee AIPPC amadi Rashtriya Vasa Anti Garden Development Committee na pullaga lakliba Lok Sabha mikhal asigi MP election da independent mirep oina Sri Dilip Kumar bu mirep oina puthokle haina ngasi mirep lauthokpagi thauram aduda AIPPC gi Central Election Committee gi Chief Convener Thomas Udin Laskar, Joint Chief Convener Seram Herajit Singh, Atai Convener Hais N Burma, Sadev Rasbangsi, Diganta Varman, Ganesh Lal Chetri, Loinana candidate Dilip Kumar su yauki. Media Singh da Fongdokibada AIPPC gi General Secretary amadi Election Committee gi Joint Chiefs Convener Seram Herajit Singh na haiki Barak Valley gi Indigenous Singh gi right ki damak aikhoina mirep lephan bani CAB gi matamda Susmita Dev Indigenous Singh gi mayokta CAB support tauki loinana BJP na su CAB bu pass tauna na bahonaki aduna aikhoi North East asida lairiba Indigenous candidate asi Silchar da lairiba Indigenous Singh na vote Lak ahunga lising humfu fangduna mai pakani haibagi thajaba lei amaromda mirep Dilip Kumar na Tea Garden Singh gi wages patalen atai issue kayamarum su leiri aduna sotharaba khunai gi damak khallaga thoklakpani lakliba March 12 da mikhal thengnaraba nomination file tawgani aduga April 2 da manifesto fongani hain haiki Thomas Udin na dharma pumna maki yaifana ba khallaga लेफलिबा मिरेप असी पुनमकना सपोर्ट तौबिरकनी हाइबगी थाजब लई हाइखे जो प्रयास है उसको हम लोग सफल नहीं होने देंगे। ये चुनाव 2019 का लोकसभा का चुनाव पूरे देश के सामने हम लोग उदाहरण के रूप में Om Vishnu Film Production ge Nipalak Suba Khudol oina puthokpa lai ani haina mingthonba Manipuri feature film ge yai fathauni thoram ngasi Imphal iski manung chanba Bamon Kampu mayai lekai da leiba director KP Das ki sangai da pangthokre film asida maru oiba satam langliba singdi silhaiba Vizu Ratan Lai amadi Gitan amadi ngapigani Gita na chingbani film sibu lamjing lamtakliba director KP Das na ina kaira khunba amadi lairabagi pankhai makha da leiba miyoi ani gi marakta sel thungi wafam yaudana nungsi mari adudi mangba yaroi khunai amana khumang chausin bada nungsi na ba haiba wahai asi yamna maru oi haiba ithil adu mami chapchana tahalli haiba wafam asi fongdokli ani di thamoi di cheng nusinaraga ahal lamangi side tagi khogi amatta naksinaba yadabi phibam da thamba adugi marakta leinarakpa aduga nupa mayum gi pesa paibadu nupa mayum du yengthibi ba aduga kona khogi nupa mayum duna amuk nupa hidi nupa gi side tagi amuk palaira jarasu kona honara kada aidi miyoi ba se ina khun balaira bagi kanu leite hingba sida nuksinaba du yam darkar ai haibse talakpa khoi samsam domai takpa film am khagni Nakal amaromda film asigi producer L Premjit na khunai ama khumang chausin bada film puthokchari bai khoi gi wakal dasu ahongba khunai ama purakna ba hona bada ngamjaba kharadang oirabasu tengbangna ba oina film asi puthokchabani haikhe lebak mayam sida hojik chatnariba kangon sida kitang semdo pangamjaba duga film jina mayamda message ama ahongba ma porok pangamba kitang oiba ngambra yengi haidana ina ngasi producer moina film sida lai ani haiba film se ngasi gi mahorchi tawjaraga film ji puthokjabani Gawada State Aduki Chief Minister Manohar Parrikar Laikhidraba Matungda Congress ki MLA Taramari Makna ngasi Raj Bhavan da Chatuna Governor Mridula Sinha da Anauba Government ama semnanaba Barton Taunaba Davi Taukre Masigi Mamangda ngasi ayu Congress Legislative Party CLP na Panazida Mifam Pangthoktuna Unaki Opposition Lusingba Chandrakant Kallevar na haiki madudi Governor na Unanabagi ayaba piraktabadagi party ki MLA singna Ras Bhavan da Barton Tarokpa leitana namduna changsinki Congress na haukiba irai amasung nomaizing da government semnanaba governor da ayaba oina pikhiba leirebani haide Gawada Housing Member Nifu Leiba Assembly da MLA Taramari Leiba Congress na khwaidagi masing yamba party oi aduga BJP gi oina MLA Taranithoi leibani BJP gi MLA Francis G Sauza amasung Parrikar leikhidaba aduga Congress ki MLA ani resign tawkibadagi house ki mapangal hauze kuntra tarukta hanthaduna leiribani BJP dagi resign tawkiba nongmagi matungda
Assam की लोक सभा MP राम प्रसाद शर्मा ना हाइख्रे मदुदी करिगुम्बा प्राइम मिनिस्टर नरेंद्र मोदी ना हाइजरबदी महाक पार्टी असिदा अमुक हलकपा याई अदुम ओइनमक बीजेपी दगी फंगबा पाउगी लिखुन ना हाई शर्मा की रेजिग्नेशन अदु पार्टी की सेंटर की लुचिंगबा सिंगना हौजिक फाउबगी ओइना याबा पीबा लैट्री तेजपुर की ओइना आसाम यूनिट की मिरेप सिंह खंगतपदा महाकी मिंग यावरक्तबदगी शर्मा ना बीजेपी थादोकनबा फिरेप अदु लौखिबनी हाइरी Ngarang party ki worker sing madrasa oza sing amadi angalwati worker singa Lucknow office ta unakraba matungda Congress ki oina nongpok thangba UP gi in charge oiribi Priyanka Gandhi Vadra ngasi Prayagraj ta thungkre Priyanka na mafam asida Varanasi yaugadaba mahaki Ganga Yatra haugadawri mahak na Vade Hanuman Mandir da lai khurumlaba tungda Triveni Sangam tan na chatuna mafam aduda lakadawriba Lok Sabha mikhal gi campaign haudoki ngasi phone kiba pauche singda kari kari maru oiba pau yaw kibage habdu mayam puna miyeng taminasi कंगलैपा की मैरा कांग्रेस की टिकेट हाना लाउथोकरुबदी राहुल गांधी लाकपदा मी यामनरोय खनबदगी राहुल गांधी लाकलब मतुंगदा लाउथोकदौरी आउटर की इलेक्शन नोटिफिकेशन थोखरे टिकेट लाउथोकतबना मिरेप अगदबसिंग खोइराम खोइसाउनरे लोकसभा मिखलदा शिवसेना ना बीजेपी की मिरेप अनि मपुंग फाना सौगतलगनी एम तोम्बी कामजोंगदा पीडीएस की चेंग केजीदा लुपा 3 जौरे पांदम सेल लौरगा बोट पीबगी थबक तोकलसी तोम्बी मणिपुर मियामना क्रिकेट मसानादा थवाई यावगी चांग हेंगलगली मणिपुर की डिस्ट्रिक्ट मंगादा क्रिकेट स्टेडियम मंगा सागदौरी CAB अमुक हन्ना पुथोक्तनबा मैनपैकना अवांग नोंपोकी स्टेट सिंगदा माई पाकना कैंपेन चथखरे राहुल गांधी लाकपगी सेम साबपुंग लोइसिलकले कंगला पाव मणिपुर यावना लोकसभा मिखल की लिसिंगनी सुमत्रामापल की अहानब फेस की नोटिफिकेशन थोखरे गवर्नर बु बोट थादब याहलिबा सि लाइबक थिबनी MFO प्राइमरी हेल्थ सेंटर साब लोइसिनद्रबदी खोंजों चंगसिलगनी शिवसेना सनापति डिस्ट्रिक्ट यूनिट हांगदोखरे बीजेपी की मिरेपता सवतकनी M तोम्बी लोइसिलकपदा मरु ओइबा पाव अमुक हन्ना लोकसभा मिखल की अहनब तांक की नोटिफिकेशन थोखरे मिखल की टिकेट लाउथोक्तबना बीजेपी अमसुंग कांग्रेस की मिरेप ओइगदबसिंग खोइरांग खोइसाउनरे बीजेपी गिदी हयेंग सुसोय सोइदना लाउथोक्लगनी लाकदौरिबा लोकसभा की मिखल असिदा बीजेपी दा सपोर्ट तौरगनी हाइना शिवसेना मणिपुर स्टेट की प्रेसिडेंट M तोम्बीना ngasi लाउथोखरे मिखल ममांगदा पॉलिटिकल लीडर सिंगना मीडिया दा इंटरव्यू पीबा यादबा अमदी मिखल पांगथोकदबा पुंग निफुनिपान वाटलिंगाइदा कैंपेन तौदनबा इलेक्शन कमीशन ऑफ इंडिया ना खंगनख्रे अमदी यावसंग कुमहाइना लाकपगा इरोइनना लमदम असिगी निंगोल लोइबी कयाना थाबल चोंगनबा मफम कयादा लंबी थत्तुना सेल खाइबा हौरे हौजिकी ओइनदी मतंग असिदा मणिपुरी पाउ लोइसिनजरे पाउ मियेंग ताबिरिबा मयाम पुनमक पो ASHAPRIYA ना मुकाना खुरुमजरी